matang sida aina sar en biren singda hangjaning badi manipur da laiba pangal lak ahum mari asigi karimata khanbidra bara pangal singda amadi muslim singda tawrok iba target se hayeng matang khagi matung da maitei isnau singda su tawrok loi haingai leiti maramdi BJP gi agenda da one nation one religion haiba concept ase makhoi gi leader singna su machin da he haiba su haurabani Twitter X ta amadi ate social media platform singda akhoi gi hana CM oibiramba sir en biren singna bill asi afabra phattabra karimata khanthadaba manba mongda manipur da laiba pangal haibadi muslim isnaw lak ahum mari sigi karamba reaction lakadage karamba feeling phawrang badabage ikhan khandana sir en biren singh former XCM sir en biren singna thagat pirakpa bill adubu thagalakpa manba mongda yamna harau tayam baga loin welcome tawrapagi social media da thengnajai matang sida aina sir en biren singh da hangjaning badi manipur da laiba pangal lak ahum mari asigi karimata khanbidra bara manipur si already nak pak tanadana maitei isnaw sing amadi kuki isnaw singa anga pomongda awaba taringai tanjas da another community amaso awa phabda tanana ba sillabra haibasi aiha hangjaningi masi manipur da laiba pangal community singda amtang sengdopiro aduga amana haujik pangal singda amadi muslim singda tawrok iba target se hayeng matang khagi matung da maitei isnaw singda su tawrok loi haingai leiti maramdi BJP gi agenda da one nation one religion haiba concept ase makhoi gi leader singna su machin da he haiba su haurabani semlak iba policy semlak iba law sing asigi matung ina de sung soi dana hayeng maitei isnaw sing ju or kuki isnaw sing or naga whatever minorities community sing se soi dana one by one loisilakadra haibagi akiba ikhoidadi phawba hore masi soi dana ma oirakpa su yai maramdi makhoina power paire haiduna community amada natraga any Islam dharma satpa oiro Christian dharma bu satpa bu oiro any community amada feedback laudana mage apam bahang dina tauning ba tauba aduga sening ba lo semlakpa haibase thagai sengna masi India ke democracy system masi loisilaga dictator gi mayonda purabra hainasu manipur miyamna khandabiu sungsoi soidana madugumba thau mali manipur gi asuk puraba tanpham mi oi kya sigraba amadi manipur gi mi lising kya lanjena duna yum lising kya mai chakhibadadi makhoi nongmata laga thiradi hangade adubu sigumba bill sigi damakadi kayam thawai yauna hotnariba masina takpadi sungsoi soidana manipur da laiba apek pikpa community macha su nongma natraga nongma losilakani aduna ikoi amatoina lepminaraga haiba bill se manipur da laiba wakfa bot ki property sing sokpa yaroi manipur da laiba magi apa lainin chachariba sing se sarkar natraga any atopa ki community na khud thingjin biba yaroi haidana ikoi amatoina lepminasi thank you all thank you very much Sakir Ahmad social worker worldwide country